ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯟꯗꯨꯝꯕ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯠꯃꯤꯟꯅꯔꯒ ꯁꯣꯏꯕꯗꯒꯤ ꯃꯇꯥꯎ ꯑꯗꯨꯒ ꯃꯥꯒ ꯄꯨꯂꯞ ꯃꯇꯥꯎ ꯑꯗꯨꯒꯤ ꯅꯨꯄꯤꯒ ꯃꯃꯥꯟꯅꯕꯤꯗꯨꯒ ꯆꯦꯟꯕꯗ ꯇꯥꯔꯝꯃꯤ꯫ ꯀꯣꯟꯗꯨꯝꯕꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯈꯪꯅꯖꯕꯤ ꯇꯣꯝꯕꯤ ꯁꯅꯥ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯛꯁꯨ ꯈꯪꯅꯗꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯂꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯅ ꯃꯪꯒꯣꯜ ꯀꯥꯆꯤꯟꯗ ꯇꯥꯁꯤꯜꯂꯒ ꯀꯟꯅ ꯀꯞꯂꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯀꯞꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯃꯃꯥꯏꯕꯦꯝꯃꯗꯨꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯅ "ꯏꯃꯥꯒꯤ ꯄꯨꯡꯉꯣ ꯀꯣꯟꯗꯨꯝꯕ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯀꯔꯤꯅꯣ ꯍꯥꯏꯕ? ꯅꯪꯅ ꯄꯥꯝꯃꯦꯅ ꯆꯦꯜꯂꯛꯂꯕ ꯅꯨꯄꯤꯁꯤꯕꯨ ꯂꯧꯕ ꯉꯝꯂꯣꯏ ꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤ? ꯅꯪꯒꯤꯁꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯆꯪꯍꯠ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯣ? ꯏꯃꯥ, ꯅꯨꯄꯤꯁꯦ ꯑꯩꯅ ꯄꯥꯝꯗꯅ ꯆꯦꯜꯂꯛꯄ ꯅꯠꯇꯤꯌꯦ꯫ ꯄꯥꯝꯗꯅ ꯀꯃꯥꯏꯅ ꯆꯦꯜꯂꯛꯂꯤꯕ? ꯍꯥꯏꯌꯨꯅꯦ, ꯄꯥꯝꯁꯨ ꯄꯥꯝꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯆꯦꯜꯂꯛꯂꯤꯕꯅꯣꯕ? ꯉꯔꯥꯡꯗꯣ ꯏꯇꯥꯎ ꯊꯣꯡꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯎꯅꯕ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯅꯨꯄꯤꯁꯤꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯦꯕ꯫ ꯃꯃꯥꯟꯅꯕꯤꯗꯨ ꯂꯦꯞꯄ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯁꯥꯎꯔꯤ꯫ "ꯍꯥꯟꯅ ꯈꯪꯅꯒꯦꯔꯥ ꯈꯪꯅꯔꯣꯏꯒꯦꯔꯥ ꯆꯦꯜꯂꯕꯅꯤꯅ ꯂꯧꯗꯕ ꯌꯥꯔꯔꯣꯏ." ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯇꯣꯝꯕꯤ ꯁꯅꯥꯅ ꯀꯝꯗꯧꯕ? "ꯑꯣ, ꯃꯥꯁꯨꯅꯦ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯇꯥꯕ." ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ꯫ ꯇꯣꯝꯕꯤ ꯁꯅꯥ, ꯅꯪ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯇꯥꯔꯕ? ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯍꯥꯏꯅ ꯀꯣꯟꯗꯨꯝꯕꯗꯨ ꯅꯣꯡ ꯈꯣꯡꯕꯗꯧꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯁꯤ ꯃꯉꯥꯏ ꯃꯥꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯗꯨ ꯀꯧꯗꯅ ꯀꯞꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯊꯦꯝꯐꯝ ꯈꯪꯗ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯧ ꯊꯤꯟꯕꯒꯤ ꯄꯣꯠꯆꯩ ꯂꯩꯕꯒꯤ ꯃꯤꯗꯨꯝ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯧ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯈꯩꯗꯤ ꯀꯤꯔꯨꯞ ꯖꯥꯇꯤꯅ "ꯀꯩꯅꯣꯅꯦ ꯃꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯤꯒꯤꯗꯤ ꯅꯨꯄꯤ ꯆꯦꯟꯅꯔꯛꯄꯁꯤ ꯍꯔꯥꯎꯗꯅ ꯆꯥꯕꯤ ꯊꯛꯄꯤ ꯇꯧꯅꯩ ꯍꯥꯏ, ꯑꯗꯨꯒ ꯀꯔꯤ ꯃꯥꯅ ꯃꯪꯒꯣꯜ ꯀꯥꯆꯤꯟꯁꯤ ꯇꯧꯔꯤꯁꯤꯕꯣ?" ꯕꯤꯅꯥꯅ "ꯑꯗꯨꯅꯤꯅꯦ, ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯍꯩ ꯀꯣꯟꯗꯨꯝꯕ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯅꯨꯄꯤ ꯆꯦꯜꯂꯛꯂꯦꯅ ꯍꯔꯥꯎꯈꯤꯗꯦ ꯍꯥꯏꯗ ꯌꯣꯡ ꯏꯀꯥꯏꯊꯤꯕꯤ ꯁꯥꯗꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯗꯣꯟ ꯏꯕꯦꯝꯃ, ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯅꯨꯄꯤꯁꯦ ꯑꯩꯅ ꯄꯥꯝꯗꯅ ꯆꯦꯜꯂꯛꯄ ꯅꯠꯇꯤꯌꯦ." "ꯀꯩꯅꯣꯅꯦ? ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯆꯦꯜꯂꯛꯂꯤꯕ?" "ꯁꯣꯏꯕꯗꯒꯤꯅꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯊꯣꯝꯕ ꯍꯩꯗꯨꯅ ꯊꯣꯛꯍꯜꯂꯤꯅꯤ." ꯍꯥꯏꯒꯨꯝꯅꯗꯅ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ, ꯊꯣꯝꯕꯁꯨ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯍꯥꯏꯕꯅꯤꯅꯦ꯫ "ꯍꯣꯏꯅꯦ, ꯑꯗꯣ ꯀꯃꯥꯏꯅꯅꯣꯅꯦ ꯏꯕꯣ?" ꯀꯣꯟꯗꯨꯝꯕ ꯃꯅꯞ ꯃꯅꯥ ꯊꯨꯠ ꯇꯧꯗꯨꯅ "ꯏꯊꯣꯏ ꯏꯕꯦꯝꯃ, ꯉꯔꯥꯡꯗꯣ ꯊꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯇ ꯎꯅꯁꯤ ꯍꯥꯏꯗꯅ ꯆꯠꯃꯤꯟꯅꯕꯅꯤ." "ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯁꯨ ꯌꯥꯎꯅ ꯅꯨꯄꯤ ꯆꯦꯜꯂꯛꯏꯗꯤ?" ꯕꯤꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯀꯟꯅ ꯀꯞꯈꯠꯂꯛꯇꯨꯅ "ꯏꯊꯣꯏ ꯏꯕꯦꯝꯃ, ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯇꯨꯅ ꯎꯅꯔꯤꯉꯩꯗ ꯅꯨꯄꯤꯁꯤꯒꯤ ꯃꯕꯨꯡꯗꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯟꯕꯅꯣ ꯈꯪꯗꯦ, ꯊꯥꯡ ꯄꯥꯏꯔꯒ ꯍꯦꯛꯇ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯒꯤꯗꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯦꯜꯂꯦꯗꯅ." "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯂꯧꯔꯣꯗꯅ, ꯅꯪꯅ ꯀꯞꯇꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦꯅꯦ? ꯅꯟꯗꯣꯟꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯣ? ꯅꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯇꯤꯟꯅꯗꯅ ꯆꯦꯟ ꯆꯣꯡꯕ ꯍꯥꯏꯗꯣ ꯇꯧꯔꯦ꯫ ꯀꯞꯇꯅ ꯂꯩꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪꯕꯣ." ꯀꯣꯟꯗꯨꯝꯕ ꯃꯟꯗꯣꯟ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯀꯟꯅ ꯑꯗꯨꯝ ꯀꯞꯈꯠꯂꯛꯂꯝꯃꯤ꯫ ꯖꯥꯇꯤꯅ "ꯀꯩꯅꯣꯅꯦ ꯃꯁꯤꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯤꯁꯤꯅ? ꯗꯣꯟ, ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯑꯁꯤ ꯑꯩꯅ ꯄꯥꯝꯗꯅ ꯆꯦꯜꯂꯛꯄ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯨ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩ." "ꯏꯍꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏ ꯑꯅꯤ ꯂꯥꯏꯕꯛ ꯇꯤꯟꯅꯗꯅ ꯆꯦꯟꯕ ꯆꯣꯡꯕ ꯍꯥꯏꯗꯨ ꯇꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯅꯠꯇ꯭ꯔꯦꯅꯦ? ꯅꯪꯒꯤ ꯍꯥꯟꯅ ꯈꯪꯅꯖꯕꯤꯗꯨꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣꯅꯦ ꯏꯕꯨꯡꯉꯣ." "ꯏꯗꯣꯟ ꯏꯕꯦꯝꯃ, ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕꯗꯧꯅ, ꯑꯁꯤꯗꯤ ꯑꯩꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ, ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ." "ꯅꯠꯇꯦ, ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ, ꯄꯥꯝꯗꯦꯗꯅ ꯁꯤꯈꯥꯡ ꯈꯥꯡꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯨꯄꯤꯁꯤꯕꯨ ꯀꯩꯗ ꯁꯣꯏꯕꯒ ꯌꯥꯎꯔꯒꯦꯅꯦ? ꯁꯣꯏꯕ ꯍꯥꯏꯕꯨ ꯃꯁꯛꯇꯣ ꯑꯝꯇ ꯌꯦꯡꯉꯨ." "ꯍꯣꯏꯁꯦ, ꯂꯥꯛꯑꯣ, ꯃꯁꯛꯇꯣ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯂꯨꯔꯁꯤ." ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯪꯒꯣꯜꯗꯨ ꯀꯥꯈꯠꯂꯒ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯗ ꯂꯩ ꯃꯇꯣꯟꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯝꯃꯤ꯫
lay maton ik Jatiya bina noisu laklidana Jatina hoi ise mau se lakli haibaduda yengba laklibani bina ado kaino isia ikoi kondum basina mangol kasin sida tawramisi bo hoi bema asai dagini nupi si pamde dana mi si badona kaplisi Jatina hoine themla ka suheli kapase hen mani bema tandana ne ai mai phawbon sinjadraban sangu noi ni su mauga kari no hainaruru Jatina hoi se lao sangasi hoi sia aduri khoi su sangu khige hoi sangu haina leima tondu mi lakpadu dadi asawbadu uthokluba yada nokmi tawri adubu makhoi ni hek changkhibaga sauri masanu pada unsilaga khonjel dudi pikthana punga tangda tawri sibu karino mi aina gadorke nupi si pamde harasu kona tapna igna haina dabu wadubu nangna sumaina wa lauradi phatanung daga thoklaga nangna hatpani dana bananam chaba tari ni nangwa badanam baranga ai kem khang ai gaibu nupi si pamde aisi nangna pamdana chelaklabani na ne chanabi gi matung inna thilurani moina ne karigumba thujinba pame haradi adumak thunu honglani wai musde loi nangna pamde na karibu tawruni nasana chenjarak pusipa haina mamai be madu phet haidoklaga imungda sangkhirami kondumba thamoi kairingai mathaktuda mamanaga adumni hek haijillambaduda o khongba makai kaplaga lehorami adumna pamda maudu thinkraba matung numi nini humni leiraga nupa mayumge ahal ani ahum khak ben tanabani hain chatlurami makhoidi hek halakpaga atainaga wa haiba nangde kondumbana iban kari hainaraklagi nupiduna leiba ngamloi kaina hairak karai dagi noda handakki thasigi manungda hongba pami dum haire ido haisiba madugi nupidubu ai natradi nupa amta leijadra hai nati mabu nupa gamta koidra bhaiwan manasu yadi hoti kitasu haiba yabani hey kondumba taning oida pada haigan chal nama hoidum kongthuro kondumba gi mapan ipunga chatlo napan na hairibase nama hoidu kongthuro ne wa khana do yamna nei I wa khana dawri ai de hairibase madugi nupidu lawbusu ngamloi hairisi matang zadana sakri tawbra haibabu nangna sakri da hapchilaga takthokki ba soiroi thoiban ise angang na dum na hainu masu pamjadabagi hairiba adubune ipangi kondumba miyoibagi laibak haiba masu leiban ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯉꯥꯛꯇ ꯑꯣꯏꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤ ꯅꯪꯒꯤ ꯂꯥꯏꯕꯛꯀ ꯅꯨꯄꯤꯗꯨꯒꯤ ꯂꯥꯏꯕꯛꯀ ꯇꯤꯟꯅꯕꯒꯤꯅꯤ ꯈꯟꯗꯣꯛꯂꯒꯅꯦ ꯅꯪꯁꯨ ꯌꯥꯅꯕ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯣ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯃꯃꯥꯏꯕꯦꯝꯃꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯋꯥꯗꯨ ꯃꯔꯛ ꯊꯠꯆꯤꯜꯂꯒ ꯏꯇꯩꯍꯣꯏ ꯃꯌꯥꯝꯁꯨ ꯃꯥꯡꯒꯣꯜ ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯔꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯕꯨ ꯍꯥꯏꯅꯔꯛꯂꯒꯦ ꯀꯔꯤꯕꯨ ꯍꯥꯏꯅꯅꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯃꯣꯏꯅ ꯍꯣꯡꯕ ꯄꯥꯝꯃꯦ ꯍꯥꯏ nupa mayum haido oibanina ikoinadi kari hai hoi haiba natana handaki tha haiba adudi thujindro yamna ahalsingduna hainaribadu tumina taduna leite masado prok chakpana sauningna unupido nupa phangdri adugi ama phanglingai sida haina ekta khungjin sin harpoiri tumi leuni nangba ahalsingna hainabada mapana mu hairi masidiba masana soiraga o yare aina soijabani aina daita tawba tabane aina pamsu pamdana adum hongjar ado pin tobi nangi manjaidi mi yoi hido nangmu karam lelibage haina kondumbado ahallaman lei kaina ki ikaibagi waga amta khangba nati apamba nupi phangdabida pamdaba nupi ama lawdore haina mana thokpa soitrang patrang lolaga konthonga somda thokhirami magi matawduda ahalsingdusu thida pasong pak naideda haina sona haurami asomdana kamdauri tombi sana haibidusu karaidagi tariba paunu khangdi kondumbadu nupi senkre luhongki daure kaina haibaduda nungaitabadi laradana mongwon dum loklaga nungai madugi kondumba haiba kon maning manbado engodi yelaklaro selsu dam makai lawthokpani aidi karamaina toknarasi haisigi haidana khalambani adubu masana nupi maselaklabanina maram leire namdana toknaba yarani adumna wakhal nungaina leiringaiduda angang ama prabhap selaklaga kanni hekta kauraklammi ho iche tombi kaidawra haibanu bungocha ho makhagi lambi mapalda nupa amana nangbum ta thoklo na haibani kanane haige masa khangdami na hairaga hekta lai kaigino
ꯃꯁꯛ ꯈꯪꯗꯕ ꯅꯠꯇꯦ ꯀꯣꯟꯗꯨꯝꯕ ꯀꯧꯋꯦ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁ ꯃꯗꯨꯒꯤ ꯀꯣꯟ ꯃꯅꯤꯡ ꯃꯥꯟꯕꯗꯨꯅ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠ ꯃꯥꯕꯨ ꯅꯨꯄꯤ ꯁꯦꯟꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯏꯖꯥꯠ ꯍꯣꯏꯗ ꯃꯇꯥꯡꯗꯨꯒꯤ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯞꯁꯤꯟꯅꯕ ꯌꯥꯔꯒꯅ ꯀꯞꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯒꯨꯝꯕ ꯅꯝꯗꯅ ꯆꯦꯟꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯂꯒꯅ ꯊꯤꯅ ꯆꯩꯔꯒ ꯊꯥꯈꯤꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯀꯣꯟꯗꯨꯝꯕ ꯂꯩꯍꯧꯏ ꯍꯥꯏꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯣꯟꯗꯨꯝꯕꯗꯨ ꯇꯣꯝꯕꯤ ꯁꯅꯥꯕꯨ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯎꯔꯨꯗꯕꯅ ꯃꯇꯝ ꯁꯥꯡꯅ ꯎꯔꯨꯗꯕꯗꯧꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯇꯣꯝꯕꯤ ꯑꯁ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯑꯆꯠ ꯑꯋꯣꯡ ꯃꯈꯩꯅ ꯎꯔꯒ ꯀꯩꯅꯣ ꯈꯟꯗꯧꯔꯤꯁꯤꯕꯣ ꯈꯪꯗꯦ ꯑꯩꯗꯤ ꯅꯪ ꯅꯣꯡ ꯅꯤꯅꯤ ꯎꯗꯕꯁꯦ ꯆꯍꯤ ꯀꯌꯥ ꯎꯗꯕ ꯑꯗꯨꯒꯨꯝꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅꯔꯥ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯆꯦꯜꯂꯤꯗꯣ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯥꯏꯕ ꯍꯥꯏꯗꯕ ꯅꯥꯏꯈꯤꯗ꯭ꯔꯣ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯈꯪꯅꯗꯅ ꯋꯥ ꯂꯥꯎꯅꯔꯕ ꯋꯥꯁꯤꯕꯣ ꯀꯣꯟꯗꯨꯝꯕ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯪꯂꯝꯕꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯩꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯆꯦꯟꯕ ꯅꯠꯇꯦ ꯃꯇꯥꯡꯅ ꯌꯥꯗꯗꯧꯕꯅꯤ ꯃꯇꯥꯡ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯟꯕ ꯉꯝꯂꯕ ꯅꯪꯅ ꯅꯔꯥꯜ ꯊꯪꯖꯤꯟꯅꯕ ꯋꯥ ꯍꯥꯏꯔꯅꯨ ꯇꯣꯝꯕꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯆꯥꯎ ꯑꯁꯣꯝꯗꯅ ꯅꯨꯄꯤꯗꯣ ꯅꯝꯗꯅ ꯂꯧꯗ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯟꯅ ꯇꯛꯁꯤꯜꯂꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯇꯣꯝꯕꯤ ꯁꯅꯥ ꯀꯣꯟꯗꯨꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯗꯨ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯅꯤ ꯈꯪꯕꯅ ꯀꯞꯁꯤꯟꯅꯔꯛꯂꯝꯃꯤ ꯇꯥ ꯀꯣꯟꯗꯨꯝꯕ ꯑꯗꯨꯗꯤ ꯑꯩꯅ ꯀꯝꯗꯧꯕ ꯑꯗꯨꯗ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔꯤꯁꯦ ꯅꯪꯅ ꯅꯨꯄꯤꯗꯨ ꯂꯧꯈ꯭ꯔꯗꯤ ꯑꯩꯅ ꯀꯝꯗꯧꯗꯣꯏꯅꯣꯕ ꯁꯦ ꯍꯥꯏꯌꯣꯕꯁꯦ ꯅꯪꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯁꯅꯥ ꯃꯄꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯗꯕꯗ ꯌꯥꯗꯕꯅ ꯀꯞꯁꯤꯟꯅꯗꯨꯅ ꯀꯩꯅꯣ ꯇꯥ ꯀꯣꯟꯗꯨꯝꯕꯅ ꯍꯥꯏꯗꯨꯕꯣ ꯋꯥꯗꯨ ꯍꯥꯏꯅ ꯃꯄꯤ ꯇꯥꯔꯛꯅꯕ ꯃꯁꯥꯗꯨ ꯀꯟꯅ ꯁꯨꯒꯠꯇꯅ ꯂꯥꯛꯅꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯕꯨꯛꯅꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯐꯥꯎꯗꯕꯅ ꯃꯄꯤꯗꯨ ꯂꯤꯛꯂꯥ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯃꯇꯧꯗꯨꯗ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯃꯈꯨꯠꯅ ꯃꯇꯤꯟꯗꯨ ꯃꯤꯠꯄꯥꯟꯗ ꯈꯖꯤꯛ ꯇꯩꯁꯤꯜꯂꯒ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯞꯅꯩ ꯇꯥ ꯀꯣꯟꯗꯨꯝꯕ ꯅꯪꯕꯨ ꯑꯩꯕꯨ ꯈꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯛ ꯂꯥꯏꯅ ꯅꯪ ꯊꯃꯣꯏ ꯀꯟꯃꯜꯂꯤꯅ ꯍꯥꯏꯔꯒ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯁꯣꯏꯗꯅ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯈꯟꯅ ꯍꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯀꯣꯟꯗꯨꯝꯕꯗꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯇꯧꯁꯤꯟꯅꯔꯤꯕꯗꯨ ꯈꯪꯗꯕꯅ ꯀꯞꯂꯤꯕ ꯀꯥꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯟꯅ ꯅꯨꯡꯉꯥꯏꯇꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯇꯣꯝꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯤ ꯑꯁ ꯈꯥꯝꯕꯒ ꯑꯝꯇ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯀꯞꯈꯤꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯎꯕ ꯉꯝꯗ꯭ꯔꯦꯅꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯇꯧ ꯉꯝꯕꯤꯗꯨꯅ ꯊꯣꯛꯍꯜꯂꯤꯅꯦ ꯃꯥꯅ ꯊꯣꯛꯍꯜꯂꯤꯅꯦ ꯍꯥꯏꯅ ꯀꯣꯟꯗꯨꯝꯕꯗꯨ ꯁꯥꯎꯔꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯑꯁꯣꯝꯗꯅ ꯀꯣꯟꯗꯨꯝꯕꯅ ꯆꯦꯜꯂꯨꯕ ꯀꯨꯟꯗꯥꯂꯩꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯟ ꯇꯧꯔꯝꯃꯤ ꯏꯃꯥ ꯅꯣꯏꯕꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯅꯨꯄꯥꯗꯨ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯕ ꯃꯥꯅ ꯍꯩ ꯇꯥꯅꯤꯡꯗꯦ ꯈꯪꯅꯗ꯭ꯔꯒ ꯅꯣꯏ ꯑꯅꯤ ꯀꯔꯝꯍꯥꯏꯅ ꯆꯦꯜꯂꯤꯕ ꯑꯗꯨꯒ ꯈꯪꯅꯕ ꯍꯥꯏꯗꯅ ꯊꯤ ꯂꯩꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯆꯦꯜꯂꯨꯔꯕꯅꯤꯅ ꯂꯨꯍꯣꯡꯂꯅꯤ ꯋꯥ ꯍꯥꯏꯕꯁꯤꯗ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯃꯥ ꯅꯣꯏꯕꯨ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨꯁꯨ ꯄꯥꯝꯗꯕꯅꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯄꯥꯝꯗꯦ ꯑꯁꯤꯗꯕꯨ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ lꯩꯃꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯅ ꯅꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯆꯦꯜꯂꯨꯔꯕꯤ ꯅꯪꯅ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯅꯤ ꯅꯁꯥꯒꯤꯗꯁꯨ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯌꯦꯡ ꯇꯨꯡꯗꯅꯦ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯈꯥꯡꯕ ꯉꯝꯂꯣꯏ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯗꯧꯔꯤꯕꯁꯦ ꯅꯪꯗ ꯅꯠꯇꯦ ꯄꯥꯝꯒꯦꯔꯥ ꯄꯥꯝꯂꯣꯏꯔꯥ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯖꯕꯒ ꯑꯃꯠꯇ ꯇꯥꯕꯤꯗ ꯉꯥꯡꯉꯤ ꯀꯨꯟꯗꯥꯂꯩꯁꯨ ꯃꯥꯅ ꯍꯥꯏꯖꯔꯤꯕꯗꯨ ꯈꯖꯤꯛ ꯐꯥꯎꯕ ꯇꯥꯕꯤꯗꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤ ꯂꯩꯇꯕꯅ ꯑꯗꯨꯃꯛ ꯀꯞꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯗꯧꯕ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯁꯣꯝꯗꯅ ꯀꯣꯟꯗꯨꯝꯕꯁꯨ ꯐꯥꯒꯤꯗꯒꯤ ꯂꯨꯍꯣꯡꯕꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯄꯥꯝꯕ ꯅꯨꯄꯤꯒ ꯂꯨꯍꯣꯡꯗꯧꯕ ꯑꯣꯏꯔꯕꯗꯤ ꯉꯥꯏꯉꯝꯂꯣꯏꯗꯧꯕ ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯅꯨꯄꯤꯒ ꯂꯨꯍꯣꯡꯗꯧꯔꯦ ꯈꯟꯕꯗ ꯃꯁꯥꯗꯨ ꯑꯔꯨꯝ ꯀꯥꯡꯂꯕꯅꯤ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯕ ꯀꯥꯟꯗꯨꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯀꯣꯟꯗꯨꯝꯕꯅ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯁꯤꯕ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯣꯜꯂꯤꯕ ꯆꯣꯏꯔꯣꯜꯗꯨꯕꯣ ꯂꯨꯍꯣꯡꯗꯧꯕ ꯅꯨꯃꯤꯠ 2-3ꯗ ꯉꯥꯏꯔꯛꯂꯀꯥꯟꯁꯤꯗ ꯀꯅꯥꯒꯤ ꯁꯦꯕꯥꯎ ꯅꯨꯡꯕꯥꯎꯒ ꯂꯣꯏꯅ ꯄꯤꯕ ꯂꯣꯏꯗꯅ ꯋꯥ ꯂꯥꯎꯔꯕ ꯀꯥꯟꯁꯤꯗ ꯑꯁ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ ꯅꯨꯄꯤꯗꯨꯁꯨ ꯄꯥꯝꯗꯦ ꯇꯥꯅꯤꯡꯗꯦꯀꯣ ꯁꯥꯒꯩ ꯅꯥꯇꯩ ꯈꯪꯅ ꯆꯥꯟꯅꯕ ꯄꯨꯝꯕꯗ ꯋꯥ ꯂꯥꯎꯅ ꯁꯦꯕꯥꯎꯒ ꯂꯣꯏꯅ ꯌꯦꯟꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅꯦ
ꯆꯣꯞꯄꯒ ꯉꯝꯃꯔꯣꯏ ꯄꯥꯝꯒꯦꯔꯥ ꯄꯥꯝꯂꯣꯏꯔꯥ ꯅꯣꯏꯅ ꯊꯣꯛꯄ ꯌꯥꯅꯕ ꯑꯗꯨꯝ ꯂꯩꯃꯤꯅꯣ ꯑꯩꯈꯣꯏꯒꯤꯕꯨ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯅꯨꯄꯤꯗꯣ ꯍꯟꯅ ꯌꯦꯡꯗꯕꯗ ꯅꯣꯏ ꯀꯅꯥꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯀꯩꯝꯇ ꯈꯪꯗꯦ ꯑꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯒꯤ ꯋꯥꯅꯤ ꯀꯣꯟꯅꯒꯤꯗꯤ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯕꯁꯤ ꯃꯁꯦ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯅ ꯃꯃꯥ ꯍꯣꯏꯅ ꯅꯝꯗꯅ ꯊꯦꯝꯂꯒ ꯉꯥꯡꯁꯛꯄꯗꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯀꯥꯏꯗꯅ ꯍꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯣꯔꯀꯩꯅ ꯑꯅꯤꯗꯨꯗꯤ ꯑꯃꯅ ꯑꯃꯕु ꯈꯣꯏꯗꯥꯅꯕ ꯄꯥꯝꯖꯕ ꯅꯠꯇꯕꯅꯤꯅ ꯊꯃꯣꯏꯗꯨꯗꯤ ꯏꯔꯨꯝ ꯂꯨꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯗꯦ ꯑꯗꯨꯃꯛꯄꯨ ꯅꯨꯄꯤꯗꯨꯗꯤ ꯄꯥꯝꯕ ꯄꯥꯝꯗꯕꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯏꯔꯒ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯃꯧ ꯑꯣꯏꯔꯕꯅꯤꯅ मागी नुपा अदुना मागी दि पुम्नमक्नि हाइना खंजरम्मे अदुमना मयाम लोइना हनख्रब मतुंग चाइली खोटलिबा मयामदु मतोमता लोइसिल्लम्मी मतमदुदा लैसाबी अनि अहुम चंगलक्लगा इनमा कैनो तैदुबो अखोय तौकेसे यानिदा ऐसिसु यारेसे अखोय लोइसिनबिरगेबा इमाबोकना चाक सानाबा हाइरकपनि लिबिया नंगा लोइना इनमसे चाखुमदा संगमिनरो होय इनमा लाओ चंगसी हाइना कुंदा लैसु सक्संगना संखिरमी असोमदना कोंदोमबदु कपली तौदुना चाकतु सारी माना साक्साना साना नकलदा फमलिबा ममादुना मसाना सारी थक्लिबदा उबदा फिबम काइबदुदा पाखतना है इबुंगो चाकतु मौसु सादौरिबनि खरा फसना साउनि नंगो कय हाइबनो चाकतु मौसु सादौरिनि निंथि जना साउ हाइबा कोंदुमबा ममागी वादु ताबदा करिमता हाइदे अदुबु वखलददि असुमना खलम्मी खन्ना चाकतु मागी चाफम थोकपा खरा चारगा चाकतु बिरी बिरी नैथलगा थमलमी मसाना तौरिबदु उरगा लैमतोंदो साउनिंग साक्षी फसदा सावरगा लोइना नैसिन थमलमीने हाइरिङैदुदा ममों नुपीदु संगलकपा उबदा असावबदो फाजिनजरगा नोक्सिनदुना इमौ संगलकलेदना लाउ से सिदा फमुसे हाइरगा मचानुपाना चारंबा चाकतुदा अमुक येंबददि फिबम इकाई काइबदुदा लैसाबी मचा अमदा ओनसिलगा बेमा तनमगी चाक अमता हाना सेमलउसे असिदा चाबा याररो यानिदा इमा अदुम चारगे नुंगाइरोइना हे नोइबो यारानिदा हाइना कुंदा लैदु हाइनदबा पुंबा खंजिलगा मपुरोइबना चारंबनि खन्ना चाकतु चाखोम अमनि हुबलगा चारंबि मदु उबदा लैमतोन तहा यारे अदु चारबदि से चाक अफबसि ओइना चारोसे हाइना नकलदा लैसाबी मचा अमना थमलक्लिबा चाकतु ओइना चाहल्लमी कुदालै नातै चादबदु हाना चारुबगिगा इनौ नौना लाकपगिने मयुम थादोकलंबगिने मयामदु पासिलगा खजिकतमक चारमी चाक इसिंग चाबा लोइरगा मासु अदुमक मागी कादा पोथारो हाइना थाजिनखिरमी अदुबु सोमदा नुपादुदि पेंड्रिबनि हाइना ममानबा मयामगा लोइनना यु थक्तना लैरमी मताउ खरनसु पोथारो हाइना थेमलबनि अदु हाइरसु यादा अदुम थक्चिलमी मयामदसु थेंथरक्लबदुददि मयुमदा लोइना हनखिरमी मासु मतोमता ngaihorabaniना उपाय लेता हाइरंग तौदुना मखोइगी कादा संगलकपदा मखोइगी कागी थोंदो लोनसिलगा लेरंबदुदा ngauri थोंगांगो हाइना कोकोक थिलमी कुदालैसु तुमथाखिबदा ngairiba ओइबना तारमने तादबदुदा युगा थक्चिलुबगा साउरी खोंजल कलपना ताद्रो होंगसे अंगाइबने कन्ना लाउरकपदुदा कुदालैसु इकप थोकलकलमी मासु मसादु तरंग इज्जत चटना थोंदो तपना हांगलमी मपाउदा लेपलिबा नुपादुदी थोंदु सुआंग हांगदोरक्तेना काउखाइगेना तौबगा खंगांग हांगदोरकपगा मपा सानारुदना इमुंगदे हेक्ता पाइसिलमी अयो सोक्रा थेंकन नंगुमने हेक्ता ताप पाइबा याबा मी मालुरो हाइना मागी नुपीगी मखुतु कंथोकलगा ngauri ngamboi ngamdaboi tawduna hawgatki tawrami adu masado thaksin beheman khibana masi lengma ngamlamde tawriba matawduda kundalai wa haida mapuroibagi makhutu tap launa pairaga chingkhatlami lemkhatlaba matamduda amuk nupidugi makhutu phat inthoklaga tenglakanu hairaga ngauri phomungda sangsilaga pusilaga hekta takhirami kundalaisu upai leita sor asang mamu hondoklaga maraibakini khandoklaga कागी थोंदो लोसिलगा फमुंग जंगसिंदुना मासुतुम थानबा तौरमी अदुबु पाक हेक्तनि यारमदे माना तौरिबसिबु करिनो हाइना खंदुना लैरमी अदुबु अदुमना ngeहक खल्लबा तुंगदा लाइना तंबा मा लाक्सनी हाइना खंदोकलगा तुम थानबा थेमबदगी मासुतपना तुम थखिरमी मथंगी नुमित्तुदा
ꯀꯣꯟꯗꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯇꯧꯔꯤꯕꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯩꯖꯥꯕꯒꯤ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯕ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯇꯨꯃꯤꯟ ꯖꯥꯇꯤꯅ ꯀꯣꯟꯗꯨꯝꯕꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯄꯥꯝꯗꯦꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕ ꯃꯥꯜꯂꯤꯅꯦ ꯕꯤꯅꯥꯅ ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯦꯃꯟꯗ꯭ꯔꯣ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯕꯣ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯍꯥꯟꯅꯅ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯃꯥꯅ ꯁꯨꯝ ꯇꯧꯔꯗꯤ ꯃꯧꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯝꯅꯤ ꯑꯗꯨꯅꯤ ꯑꯩꯗꯤꯅꯦ ꯃꯧꯁꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯪ ꯑꯩꯅꯗꯤ ꯅꯨꯡꯁꯤꯅ ꯑꯣꯏꯗꯅ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯍꯥꯏꯔꯨꯕ ꯌꯥꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯃꯧꯁꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯖꯨꯖꯥ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯀꯨꯟꯗꯥꯂꯩꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯕꯅ ꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯃꯥꯁꯨ ꯃꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯖꯔꯕꯗꯤ ꯃꯄꯨꯔꯣꯏꯕꯗꯨ ꯃꯕꯨꯛ ꯑꯣꯜꯂꯛꯄ ꯌꯥꯏ ꯈꯟꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯗꯨ ꯈꯪꯕꯤꯗꯧꯕ ꯅꯨꯄꯥꯗꯨꯅꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ ꯆꯥꯛꯀꯧꯕ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ ꯄꯥꯈꯪ ꯃꯆꯥ ꯁꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯍꯟꯖꯤꯟꯅꯤꯡꯕ ꯀꯥꯟꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛ ꯀꯨꯁꯤ ꯔꯥꯁꯤꯗ ꯇꯧꯔꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯃꯥꯁꯨ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯅ ꯇꯧꯕꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅꯗꯤ ꯋꯥꯌꯥꯝꯅꯕ ꯇꯥꯔꯦ ꯈꯟꯅ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯇꯣꯝꯇ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯏꯃꯥ ꯅꯪꯗꯤ ꯗꯨꯗ ꯀꯅꯥ ꯉꯥꯏꯔꯤꯕ ꯏꯆꯥ ꯁꯛ ꯐꯖꯕ ꯂꯝ ꯀ꯭ꯔꯤꯁꯅꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤꯅꯦ ꯀꯩꯒꯤ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯒꯦꯗꯅ ꯉꯥꯏꯔꯤꯕꯅꯤ ꯑꯩꯒꯕꯨ ꯀꯩ ꯋꯥꯔꯤꯅꯣ ꯌꯥꯝ ꯂꯩꯌꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯀꯩ ꯋꯥꯔꯤꯅꯣꯅꯦ ꯍꯥꯏꯅ ꯀꯣꯟꯗꯨꯝꯕꯗꯨ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯈꯔ ꯂꯨꯁꯤꯜꯂꯞ ꯇꯧꯅ ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥꯅ ꯅꯆꯥ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯉꯝꯗꯅ ꯁꯥꯒꯦ ꯍꯥꯏꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯀꯩꯕꯨ ꯑꯣꯏꯅꯤꯒꯦ ꯏꯃꯥꯒꯤꯕꯨꯉꯣ ꯅꯪꯁꯦ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯕꯅꯤꯅꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯄꯥꯈꯪ ꯃꯆꯥ ꯁꯥꯗꯅ ꯄꯪꯆꯠꯇ ꯆꯠꯄꯁꯤ ꯏꯃꯥꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦꯗ ꯃꯥ ꯑꯩꯅ ꯃꯃꯥꯡꯗ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯩꯗꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯁꯨ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯇꯧꯅꯤ ꯍꯥꯏꯗꯨꯗꯤ ꯑꯗꯨ ꯌꯥꯅꯔꯒ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯈ꯭ꯔꯤꯗꯣ ꯑꯗꯨꯕꯨꯗꯤ ꯑꯣꯏꯕ ꯑꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯃꯧꯁꯤꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯒꯦꯔꯥ ꯑꯗꯨꯒꯤꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯂꯅꯤ ꯈꯟꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯁꯨ ꯃꯥꯟ ꯊꯣꯛꯄ ꯂꯩꯖꯅꯤ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯅꯤ ꯍꯥꯏꯔꯒ ꯀꯣꯟꯗꯨꯝꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃꯅꯒ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯗ ꯁꯥꯎꯔꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯗꯤꯕ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯖꯤꯟꯕꯗꯒꯤꯅꯤ ꯈꯟꯅ ꯀꯩꯁꯨ ꯍꯥꯏꯖꯗꯕ ꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯂꯩꯔꯝꯗꯕꯗꯨꯗ ꯃꯆꯤꯟꯗ ꯁꯥꯎꯔꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯅ ꯁꯣꯜꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯆꯟꯅꯨꯄꯤ ꯇꯕꯣꯄꯤꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯅꯅꯝꯃꯗꯤ ꯀꯥꯏ ꯂꯩꯍꯧꯒꯦꯕ ꯃꯇꯥꯝꯅꯤ ꯆꯥꯛꯈꯨꯝꯗ ꯂꯩꯇꯅ ꯀꯥꯏꯗ ꯂꯩꯗꯣꯔꯤꯒꯦ ꯑꯉꯥꯡꯅ ꯑꯩ ꯄꯥꯁꯥꯗ ꯉꯥꯡ ꯂꯩꯔꯗꯨ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯁꯨ ꯆꯠ ꯀꯅꯥꯕꯨꯅꯣ ꯅꯅꯝꯃ ꯅꯠꯇꯅ ꯀꯅꯥ ꯑꯣꯏꯗꯣꯔꯤꯒꯦ ꯁꯛꯁꯤꯒ ꯅꯨꯡꯁꯤꯗꯕꯒꯁꯨ ꯁꯥꯔꯤ ꯑꯗꯨꯒ ꯎꯁꯨ ꯎꯅꯤꯡꯉꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯃꯕꯨꯡꯗ ꯃꯆꯤꯟꯒ ꯄꯩꯁꯤꯜꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯆꯜꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯋꯥꯍꯩꯗꯨꯅꯦ ꯇꯧꯔꯝꯂꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯃꯌꯥꯝꯗꯨꯅꯦ ꯃꯃꯥꯅ ꯉꯥꯡꯕꯒꯤ ꯁꯥꯎꯅꯤꯡꯕꯅꯦ ꯃꯥꯅ ꯀꯔꯤ ꯈꯪꯅꯤ ꯃꯥ ꯑꯣꯏꯅ ꯁꯦꯠ ꯂꯥꯎ ꯊꯥꯖꯤꯟꯕ ꯁꯣꯏꯔꯣꯏ ꯍꯥꯏꯅ ꯁꯥꯎꯔꯤ ꯑꯗꯨꯃꯛ ꯃꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯕꯣꯄꯤꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯥꯛꯂꯒ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯃꯤꯠꯆꯤꯋꯣ ꯃꯤꯅꯥꯋꯣ ꯇꯧꯔꯒ ꯏꯔꯥꯡ ꯑꯃꯗ ꯏꯅꯝꯃ ꯅꯪꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯍꯧꯕꯅꯤ ꯑꯩꯕꯣ ꯑꯣꯏꯔꯝꯃꯣꯏꯗ ꯑꯁꯦꯡꯕꯅꯤ ꯆꯠꯂꯣꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯤ ꯀꯨꯟꯗꯥꯂꯩ ꯃꯆꯟꯅꯨꯄꯤꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅꯁꯨ ꯉꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯍꯔꯥꯎꯕꯁꯨ ꯄꯣꯛꯂꯝꯃꯤ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯆꯟꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯆꯥꯛꯁꯦ ꯅꯪ ꯑꯝꯇ ꯆꯪꯂꯝꯃꯨ ꯀꯩꯅꯣꯝꯇ ꯍꯪꯂꯨꯈꯤꯒꯦ ꯍꯣꯏꯁꯦ ꯑꯩ ꯆꯪꯕꯤꯔꯝꯂꯒꯦ ꯀꯩꯅꯣ ꯍꯪꯉꯨꯔꯣ ꯑꯗꯨꯝ ꯀꯨꯏꯅ ꯂꯩꯔꯛꯂꯁꯨ ꯌꯥꯏꯗ ꯀꯨꯏꯔꯣꯏꯗ ꯁꯤꯁꯨ ꯃꯋꯥꯅꯤꯅ ꯎꯅꯤꯡ ꯂꯩꯔꯝꯃꯤꯖꯥꯠꯅꯤ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯀꯨꯟꯗꯥꯂꯩꯗꯨ ꯏꯀꯥꯏꯔꯛꯇꯨꯅ
ꯀꯥꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯁꯤꯗ ꯅꯣꯛꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯨꯟꯗꯥꯂꯩꯗꯨ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯅ ꯉꯥꯏꯉꯝꯗꯅ ꯀꯥꯗꯨꯗ ꯄ꯭ꯔꯞ ꯆꯪꯖꯔꯛꯄꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯎꯔꯤ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨ ꯍꯦꯛ ꯎꯕꯒ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗ ꯃꯃꯥꯏꯗꯨꯗ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥꯎꯔꯤ ꯈꯪꯕ꯭ꯔꯅ ꯀꯔꯤ ꯊꯣꯛꯑꯦ ꯏꯃꯥꯗ ꯄꯥꯎ ꯌꯥꯝ ꯇꯝꯈꯣꯗꯅ ꯑꯩꯕꯨ ꯀꯩ ꯑꯀꯥꯏꯕ ꯇꯧꯁꯤꯟꯅꯔꯛꯀꯅꯨ ꯅꯪꯒꯤ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕꯗꯨꯗ ꯄꯪꯊꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯃꯇꯨꯡꯗꯤ ꯏꯃꯥꯗ ꯄꯥꯎ ꯇꯝꯁꯤꯜꯂꯝꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯏꯃꯥꯗ ꯀꯔꯤ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯅꯪꯅ ꯂꯩꯅꯤꯡꯂꯒ ꯂꯩꯅꯤꯡꯗ꯭ꯔꯒ ꯍꯟꯈꯣ ꯑꯗꯨꯗ ꯑꯩꯅ ꯊꯤꯡꯗꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯨꯁꯤ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯅꯤ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯗꯧꯅ ꯂꯩꯍꯟꯅꯤꯡꯉꯒ ꯍꯦꯛ ꯂꯩꯕ ꯌꯥꯕ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯍꯦꯛꯇ ꯍꯟꯈ꯭ꯔꯣ ꯌꯥꯕꯗꯧꯅ ꯑꯗꯨ ꯑꯗꯥ ꯑꯝꯇ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯗ ꯂꯩꯔꯅꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯗꯤ ꯊꯣꯛꯈ꯭ꯔꯣꯗꯅ ꯀꯨꯟꯗꯥꯂꯩ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯏꯈꯪ ꯀꯥꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯡꯖꯤꯜ ꯀꯥꯟꯊꯣꯔꯛꯂꯕꯗ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯏ ꯐꯤꯕꯝꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯨꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯅ ꯁꯣꯏꯗꯅ ꯃꯕꯨꯡꯅ ꯉꯥꯡꯕꯤꯔꯤ ꯍꯥꯏꯕ ꯈꯪꯂꯅꯤ ꯈꯟꯅ ꯃꯃꯥꯏꯗꯨꯁꯨ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯃꯃꯥꯏꯗꯨ ꯎꯗꯅꯕ ꯍꯥꯏꯅ ꯐꯤꯗꯨꯅ ꯃꯀꯣꯛꯇꯨ ꯈꯔ ꯍꯦꯟꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯃꯅꯝꯃꯅ ꯑꯃꯨꯛ ꯇꯟꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯅ ꯀꯩꯅꯣꯗ ꯊꯨꯅ ꯊꯣꯛꯂꯛꯈ꯭ꯔꯦꯗ ꯑꯣꯏꯅꯕꯒ ꯅꯪꯂꯤꯕ꯭ꯔꯣ ꯅꯣꯏꯕꯣ ꯀꯨꯟꯗꯥꯂꯩ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯣꯏꯅꯕ ꯀꯥꯏꯅ ꯃꯇꯥꯡꯁꯤꯗ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯆꯪꯕꯤꯔꯝꯂꯒꯦ ꯍꯥꯏꯔꯃꯛꯇꯗ ꯐꯔꯦꯁꯦ ꯏꯆꯜ ꯏꯅꯤꯡ ꯆꯪꯗꯅ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯊꯣꯛꯂꯒ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯑꯣꯏꯅꯖꯔꯣ ꯀꯨꯟꯗꯥꯂꯩ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯔꯝꯃꯤ ꯇꯥꯃꯣꯄꯤꯁꯨ ꯃꯅꯝꯃꯅ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯇꯣꯞꯄ ꯋꯥ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯀꯨꯟꯗꯥꯂꯩꯁꯨ ꯑꯗꯨꯃꯛ ꯃꯆꯟꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯊꯣꯛꯂꯣꯏ ꯈꯟꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗꯨ ꯑꯉꯥꯡ ꯑꯃꯗ ꯀꯣꯟꯗꯨꯝꯕꯅ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯁꯤ ꯇꯣꯝꯕꯤ ꯁꯅꯥꯗꯣ ꯀꯣꯟꯗꯨꯝꯕ ꯀꯧꯕ ꯅꯨꯄꯥꯗꯣ ꯂꯥꯛꯏ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯅ ꯑꯝꯇ ꯍꯥꯏꯔꯨꯁꯨ ꯆꯠꯂꯣ ꯍꯥꯏꯒꯦ ꯑꯗꯣ ꯑꯩꯒꯤ ꯍꯩꯉꯥꯟ ꯆꯥꯅꯕ ꯁꯦꯜꯗꯤ ꯄꯤꯕ ꯇꯥꯕ ꯍꯣꯏꯁꯦ ꯄꯤꯊꯣꯛꯈꯤꯁꯦ ꯁꯤ ꯂꯧꯁꯤꯜꯂꯨ ꯑꯗꯣ ꯍꯥꯏꯌꯨꯀꯣ ꯍꯥꯏꯔꯨꯒꯦ ꯍꯥꯏꯅ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯍꯔꯥꯎꯅ ꯆꯦꯟꯈꯤꯔꯝꯃꯤ ꯀꯣꯟꯗꯨꯝꯕ ꯄꯥꯎꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯈꯟꯅ ꯋꯥꯈꯜ ꯋꯥꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯉꯥꯡꯗꯨꯁꯨ ꯇꯟꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯏꯕꯨꯡꯉꯣ ꯅꯆꯦꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯗꯥꯗꯥ ꯏꯆꯦꯗꯣ ꯌꯥꯝꯅ ꯁꯥꯎꯏ ꯊꯣꯛꯂꯛꯄ ꯉꯝꯃꯣꯏ ꯍꯥꯏ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯂꯥꯛꯀꯅꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯔꯛꯄꯒꯤꯅꯤ ꯇꯝꯃꯤꯁꯦ ꯑꯗꯨꯗꯤꯅꯦ ꯅꯆꯦꯗ ꯇꯥ ꯀꯣꯟꯗꯨꯝꯕꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯒꯤ ꯇꯧꯍꯧꯔꯦ ꯍꯥꯏꯗꯅ ꯇꯝꯂꯨꯁꯨ ꯑꯁꯦꯡꯕꯒꯤ ꯌꯥꯟꯗꯣꯏꯔꯣ ꯇꯝꯃꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯇꯝꯃꯨꯒꯦ ꯍꯥꯏꯅ ꯑꯉꯥꯡꯗꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯆꯦꯜꯂꯛꯂꯝꯃꯤ ꯃꯥꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯀꯣꯟꯗꯨꯝꯕ ꯃꯆꯤꯟꯗ ꯇꯞꯅ ꯂꯥꯛꯏꯅꯤꯁꯦ ꯃꯥꯏꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯅ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯀꯣꯟꯗꯨꯝꯕꯗꯨ ꯅꯣꯛꯃꯤ ꯗꯨꯝ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯣꯔ ꯊꯥꯕꯦꯠ ꯍꯣꯟꯅ ꯁꯥꯎꯔꯤ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯁꯥꯟꯅꯗꯅ ꯀꯩ ꯉꯥꯎꯁꯤꯟꯅꯔꯤꯅꯣ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦ ꯅꯪꯅꯗꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯌꯥꯅꯕ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯀꯩꯒꯤ ꯃꯨꯅꯁꯤ ꯍꯥꯏꯅꯣ ꯅꯗꯨꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯃꯥꯒꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯈꯤꯗꯧꯔꯤꯒꯦ ꯀꯩꯅꯣ ꯃꯥꯅꯕꯨ ꯇꯥ ꯀꯣꯟꯗꯨꯝꯕꯕꯨ ꯀꯩꯝꯇ ꯍꯣꯠꯅꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯥꯅꯕꯨꯗꯤ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯍꯣꯠꯅꯩ ꯑꯗꯨꯏꯁꯨ ꯅꯪꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯄꯦꯜꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯇꯣꯝꯕꯤꯁꯅ ꯀꯣꯟꯗꯨꯝꯕꯒꯤ ꯋꯥꯇꯥꯗꯨꯗ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ ꯇꯧꯁꯤꯟꯅꯔꯒ ꯃꯔꯜ ꯃꯊꯨꯝ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯒ ꯃꯥꯒ ꯂꯣꯟꯅ ꯈꯪꯅꯔꯤꯕ ꯄꯥꯃꯦꯜꯒ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯇꯧꯁꯤꯟꯅꯔꯒꯦ ꯈꯟꯅ ꯏꯁ ꯍꯥꯏꯖꯤꯜꯂꯤꯗꯣ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯅꯪꯒ ꯁꯨꯝ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯐꯖꯐꯝ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯆꯦꯗꯨꯅ ꯈꯪꯂꯒ ꯃꯥꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯩꯅꯅꯦ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯀꯣꯛꯅ ꯄꯥꯝꯖꯈꯣꯅ ꯍꯥꯏꯕꯤꯅꯤ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯣ ꯃꯥꯗꯨ ꯀꯩ ꯍꯥꯏꯔꯤꯒꯦ ꯀꯣꯟꯗꯨꯝꯕꯅ ꯃꯥꯒꯤꯕꯨ ꯀꯩ ꯍꯥꯏꯅꯤꯒꯦ ꯃꯥꯅ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯇꯥꯁꯨ ꯇꯥꯗꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯅꯕ ꯋꯥꯗꯨꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ
ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ ꯃꯥꯗꯤ ꯑꯗꯨꯝ ꯃꯄꯥꯝꯗ ꯆꯠꯈꯤꯗꯧꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯈꯤꯇꯪ ꯈꯥꯡꯕꯗꯤ ꯅꯪꯁꯨ ꯌꯥꯏꯗꯅ ꯍꯣꯏꯁꯦ ꯅꯁꯨꯝꯂꯥꯡꯒꯤꯕꯨ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯨꯞ ꯑꯃ ꯌꯥꯎꯁꯤꯜꯂꯨꯕꯅꯦꯕ ꯍꯨꯟꯒꯠꯅꯕ ꯁꯦꯜꯗꯣ ꯈꯔ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯇꯥ ꯀꯨꯟꯗꯨꯝꯕꯗꯒꯤ ꯁꯦꯜꯒꯤ ꯌꯥꯎꯔꯕꯗꯤ ꯁꯦꯜꯕꯨꯗꯤ ꯌꯥꯎꯔꯤ ꯑꯗꯣ ꯅꯪꯕꯨ ꯃꯔꯨꯞ 3 ꯑꯃꯁꯨ ꯌꯥꯎꯒꯨꯝ ꯇꯧꯗꯥꯏꯅꯦ ꯌꯥꯎꯋꯦ ꯀꯩꯗꯧꯔꯒꯦꯗꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ 3ꯁꯨ ꯌꯥꯎꯔꯤꯗꯨꯗ ꯑꯃꯃꯨꯛ ꯌꯥꯎꯔꯝꯕꯗꯒꯤ ꯌꯥꯝꯃꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒꯤ 이스 ꯅꯪꯒꯤꯁꯦ ꯄꯤꯅꯤꯡꯗꯦ ꯍꯥꯏꯔꯤꯔꯣ ꯄꯤꯅꯤꯡꯗ꯭ꯔꯒꯅ ꯄꯤꯅꯤꯡꯀꯣꯏ ꯍꯥꯏꯌꯨ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯑꯩ ꯇꯣꯝꯗꯒꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯗ ꯁꯦꯁꯦ ꯁꯦꯜꯗꯣ ꯂꯧꯁꯤꯜꯂꯨꯁꯦ ꯁꯥꯎꯔꯨꯅꯨ ꯅꯣꯡ ꯐꯥꯗꯣꯛ ꯇꯥꯡꯅ ꯎꯅꯕꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯁꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯥꯎꯒꯗꯕ ꯋꯥ ꯍꯥꯏꯔꯣꯏ ꯍꯥꯏꯌꯨ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯩꯅ ꯅꯪꯅ ꯁꯥꯎꯗꯧ ꯋꯥ ꯑꯝꯇ ꯍꯥꯏꯖꯔꯣꯏ ꯀꯔꯥꯏꯅꯣ ꯀꯗꯥꯏꯅꯣ ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕꯅ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯁꯅꯥꯗꯣ ꯍꯦꯛꯇ ꯀꯣꯟꯗꯨꯝꯕꯒꯤ ꯃꯃꯥꯏꯒꯗꯣ ꯁꯤꯛꯇꯠꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀꯣꯟꯗꯨꯝꯕꯗꯤ ꯍꯔꯥꯎꯕꯒꯤ ꯃꯄꯥ ꯂꯩꯔꯝꯗꯦ ꯑꯗꯨꯝꯅ ꯀꯣꯟꯗꯨꯝꯕꯗꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯒ ꯀꯥꯎꯕ ꯃꯈꯩ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯗꯨꯝꯅ ꯇꯣꯏꯅ ꯏꯇꯠ ꯇꯠꯇꯅ ꯎꯅꯕꯗꯨꯗ ꯑꯆꯠ ꯑꯋꯣꯡꯅꯁꯨ ꯎꯕꯗꯒꯤ ꯄꯥꯎꯗꯣ ꯇꯕꯣꯄꯤꯅ ꯆꯠꯊꯣꯛꯄꯗ ꯃꯤꯅ ꯍꯦꯛ ꯇꯝꯂꯛꯂꯝꯃꯤ ꯇꯕꯣꯄꯤꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯆꯔꯛꯄꯗꯨ ꯀꯨꯏꯅ ꯐꯝꯗꯨꯅꯒ ꯂꯩꯕ ꯉꯝꯗꯦ ꯄꯥꯈꯠꯅ ꯃꯌꯨꯝ ꯇꯝꯅ ꯍꯦꯛꯇ ꯄꯥꯎꯗꯨ ꯃꯃꯥꯗ ꯃꯅꯝꯃꯇ ꯇꯝꯂꯨꯒꯦ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯆꯠꯊꯣꯛꯂꯨꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯟꯖꯤꯜꯂꯛꯄꯗꯨ ꯍꯦꯛ ꯃꯄꯥ ꯆꯥꯅ ꯃꯅꯝꯃ ꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧ ꯎꯠꯂꯛꯄꯗꯨ ꯎꯔꯒ ꯅꯨꯡꯁꯥ ꯊꯤꯅ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯗꯨꯕꯣ ꯏꯅꯝꯃ ꯏꯕꯦꯝꯃ ꯑꯩꯅ ꯄꯥꯈꯠꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯍꯣꯏꯔꯣꯝꯗ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯁꯨꯝ ꯏꯅꯦ ꯍꯣꯏ ꯃꯥꯃ ꯍꯣꯏꯕꯨꯗꯤ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯑꯗꯨꯗꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯉꯥꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯁ ꯏꯅꯝꯃ ꯅꯪ ꯁꯤꯗꯤꯕ ꯍꯣꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯇꯣꯝꯕꯤ ꯁꯅꯥ ꯍꯥꯏꯗꯨꯒ ꯍꯧꯖꯤꯛꯁꯨꯅꯦ ꯑꯗꯨꯝ ꯎꯅꯔꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯑꯗꯨꯕꯣ ꯑꯁꯦꯡꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅꯤ ꯎꯅꯔꯤꯉꯩꯗ ꯑꯎꯕ ꯃꯤꯗꯨꯅꯅꯤ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏꯁꯦ ꯏꯅꯝꯃ ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯕ꯭ꯔꯣ ꯍꯥꯏꯅ ꯇꯕꯣꯄꯤꯗꯨ ꯃꯅꯝꯃꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ ꯀꯨꯟꯗꯥꯂꯩ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯇꯁꯦꯡꯅ ꯀꯣꯟꯗꯨꯝꯕꯗ ꯋꯥ ꯍꯥꯏꯕ ꯐꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯖꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯇꯣꯝꯕꯤ ꯁꯅꯥꯗ ꯍꯥꯏꯖꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯍꯣꯡꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯅ ꯇꯞꯅ ꯕꯦꯝꯃ ꯅꯪꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗꯤ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ ꯀꯩꯒꯤꯅꯣ ꯏꯅꯝꯃꯅ ꯑꯗꯨ ꯍꯪꯉꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯈꯣꯏ ꯐꯥꯎꯗ ꯆꯠꯂꯨꯁꯤ ꯀꯩꯒꯤꯅꯣ ꯉꯥꯡꯒꯦ ꯍꯥꯏꯔꯣ ꯉꯥꯡꯂꯣꯏꯗ ꯆꯨꯝꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯇꯧꯕꯅꯤ ꯍꯣꯏꯁꯦ ꯑꯗꯨꯕꯨꯗꯤ ꯆꯠꯂꯨꯁꯤ ꯑꯩꯗꯤꯅꯦ ꯃꯗꯨꯒꯤ ꯇꯝꯉꯝꯕꯤꯗꯣ ꯉꯥꯡꯊꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯤ ꯃꯅꯝꯃꯅ ꯀꯩꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯁꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯗꯨ ꯈꯟꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯆꯟ ꯃꯅꯤꯡꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯏꯪꯈꯣꯜ ꯑꯗꯣꯝꯗꯒꯤ ꯀꯧꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯕꯤꯅꯕ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯀꯨꯟꯗꯥꯂꯩꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯥꯟ ꯃꯅꯤꯡꯗꯨ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯇꯣꯝꯕꯤ ꯁꯅꯥꯅꯁꯨ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯃꯁꯛ ꯈꯪꯕꯒꯨꯝꯅ ꯇꯣꯝꯕꯤ ꯁꯅꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥ ꯀꯣꯟꯗꯨꯝ ꯇꯕꯣꯄꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃꯅꯤ ꯀꯣꯟꯗꯨꯝꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯨ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥꯅ ꯀꯔꯤ ꯃꯇꯥꯡꯒꯤ ꯀꯨꯟꯗꯥꯂꯩꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯌꯥꯅꯤ ꯃꯥꯡꯒꯣꯜ ꯑꯁꯣꯝꯗ ꯀꯨꯟꯗꯥꯂꯩꯅ ꯌꯥꯔꯅꯤꯗ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯥꯔꯁꯨ ꯌꯥꯏꯗ ꯇꯣꯝꯕꯤ ꯁꯅꯥꯅ ꯑꯗꯨꯗꯤ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯗꯣ ꯋꯥꯁꯦ ꯁꯣꯝꯗ ꯍꯥꯏꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯁꯣꯝꯗ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯨꯟꯗꯥꯂꯩꯅ ꯇꯣꯝꯕꯤ ꯁꯅꯥꯗ ꯀꯣꯟꯗꯨꯝꯕꯕꯨ ꯃꯅꯥꯛꯇ ꯂꯥꯛꯄꯗꯣ ꯂꯥꯛꯇꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯀꯨꯟꯗꯥꯂꯩꯗꯤ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕꯤꯒꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯔꯨꯕꯅꯤ ꯇꯣꯝꯕꯤ ꯁꯅꯥꯗꯣ ꯑꯗꯨꯃꯛ ꯇꯧꯁꯤꯟꯅꯗꯨꯅ ꯃꯉꯛꯇꯃꯛ ꯅꯣꯛꯂꯛꯂꯝꯃꯤ
ꯑꯗꯨꯝꯅꯒ ꯃꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯄꯗꯨꯗ ꯃꯆꯟ ꯃꯅꯤꯡꯗꯨ ꯑꯀꯟꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯨꯟꯗꯥꯂꯩꯗꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯨꯛꯅꯤꯡ ꯈꯔꯗꯁꯨ ꯑꯣꯟꯕ ꯉꯝꯂꯅꯤ ꯈꯟꯅ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯅ ꯂꯩꯖꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗꯨ ꯀꯣꯗꯨꯝꯕꯗꯣ ꯆꯠꯊꯣꯛꯂꯨꯔꯒ ꯁꯥꯎꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯅ ꯁꯤꯡꯅꯅ "ꯀꯩꯅꯣ ꯇꯥꯆꯧꯅ ꯊꯤꯔꯤꯗꯨꯕꯣ?" "ꯅꯅꯝꯃꯗꯤ?" "ꯏꯅꯝꯃ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯎꯆꯦꯠ ꯐꯛꯆꯦꯠꯇꯅ ꯊꯤꯔꯤꯗꯣ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯐꯨꯅꯤꯜ ꯃꯜꯍꯧꯕꯅꯤ." ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯄꯟꯕꯗꯨꯗ ꯏꯪꯈꯣꯜ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯨꯟꯗꯥꯂꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯅ ꯄꯥꯛꯊꯔꯒ ꯐꯨꯅꯤꯜ ꯃꯟꯗꯨꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯄꯨꯔꯣꯏꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ "ꯏꯃꯥ ꯀꯩ ꯋꯥ ꯉꯥꯡ ꯂꯥꯎ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯗꯧꯕ ꯌꯥꯝ ꯂꯩ." "ꯀꯩ ꯋꯥꯔꯤꯅꯣ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ?" "ꯑꯩꯁꯤ ꯁꯥꯎꯔꯒꯤ ꯍꯣꯠꯅꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯦꯛꯇ ꯁꯥꯎꯍꯟꯅꯕ ꯍꯣꯠꯅꯕ." "ꯀꯩꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯇꯣꯝꯕꯤ ꯁꯅꯥꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯝꯕ? ꯀꯔꯤ ꯍꯥꯏꯔꯝꯒꯦꯕ?" "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯁꯨꯝꯅ ꯃꯈꯣꯏ ꯊꯥꯕꯨꯂ." "ꯀꯅꯥꯒꯤ ꯃꯈꯣꯏ ꯊꯥ? ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯗꯨ ꯀꯧꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ꯭ꯔꯕ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯍꯩꯄꯥ ꯁꯥꯔꯤꯁꯦ?" "ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏ ꯂꯩꯔꯗꯤ ꯀꯣꯏꯗꯅꯕ ꯍꯣꯠꯅꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ?" "ꯏꯁ ꯌꯥꯝ ꯍꯩꯀꯣ ꯍꯦ ꯅꯪꯅ ꯐꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯁꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯀꯣꯏ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ꯫ ꯇꯣꯝꯕꯤ ꯀꯣꯏꯗ꯭ꯔꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗꯗꯤ ꯈꯛ ꯍꯟꯅ ꯌꯦꯡꯉꯣꯏ ꯍꯥꯏꯔꯤꯁꯤ." "ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯣꯏ..." "ꯅꯪꯉꯣꯟꯗ ꯃꯗꯨ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ?" "ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯂꯕꯅꯤꯅ ꯑꯩꯁꯨ ꯊꯤꯡꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯂꯦꯝꯅꯗꯤ ꯇꯣꯛꯂꯣꯏ ꯅꯨꯄꯥ ꯀꯣꯏꯒꯅꯤ ꯍꯥꯏꯁꯦ ꯈꯪꯖꯤꯟꯕꯤꯌꯨ." "ꯀꯣꯏꯅꯤꯡ ꯀꯣꯏꯖꯧꯅ ꯅꯨꯄꯥꯒ ꯃꯥꯟꯅꯅ ꯇꯧꯅꯤ ꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯆꯥꯛꯅꯕꯅꯤ ꯁꯤꯔꯣ? ꯁꯨꯛꯆꯥꯛ ꯆꯥꯛꯄꯤꯔꯣꯏꯁꯦ ꯁꯤꯕꯨꯗꯤ ꯈꯪꯖꯤꯜꯂꯨ." ꯅꯥꯀꯜꯗ ꯇꯥꯔꯤꯕ ꯄꯣꯂꯥꯡꯒꯗꯨ ꯀꯥꯎꯈꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯨꯟꯗꯥꯂꯩꯁꯨ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯗꯅ ꯃꯆꯤꯟꯗ "ꯐꯩ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯀꯣꯏꯁꯅꯨꯅꯤ ꯑꯩꯁꯨ ꯑꯄꯥꯝ ꯑꯄꯥꯝꯕ ꯅꯨꯄꯥ ꯀꯣꯏꯔꯒ ꯅꯩꯊꯠꯀꯦ ꯈꯪꯉꯤꯕ." "ꯍꯦ ꯀꯨꯟꯗꯥꯂꯩ ꯏꯗꯤ ꯈꯪꯗꯕ ꯁꯥꯏ ꯑꯩꯅ ꯁꯨꯝ ꯐꯥꯊꯕꯁꯤꯗ ꯈꯪꯉꯤ ꯍꯌꯦꯡꯗꯒꯤꯗꯤ ꯃꯀꯤꯒꯥꯁꯦ ꯑꯔꯩꯕꯤ ꯊꯥꯗꯅ ꯑꯩꯅ ꯁꯦꯝꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯄꯣꯠꯐꯝ ꯑꯃꯁꯨ ꯐꯝꯖꯤꯟꯒꯦ ꯑꯗꯨꯒ ꯑꯔꯥꯛ ꯑꯔꯥꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡ ꯄꯤꯆꯤ ꯈꯠꯅꯒꯦ" ꯍꯥꯏꯗꯅ ꯅꯝꯗꯅ ꯂꯥꯛꯄ ꯅꯧꯔꯤꯕ ꯃꯧꯅꯥꯎ ꯃꯥꯅ ꯊꯣꯡꯒꯥꯜꯗ ꯄꯣꯠꯐꯝ ꯑꯃ ꯍꯦꯛꯇ ꯐꯝꯖꯤꯜꯂꯝꯃꯤ꯫ ꯃꯀꯦꯁꯨ ꯑꯔꯩꯈꯩ ꯁꯦꯝꯂꯒ ꯐꯝꯂꯕꯅꯤꯅ ꯀꯅꯥꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨꯗꯤ ꯃꯥꯒꯤ ꯃꯄꯥꯗꯨ ꯂꯥꯜꯂꯒ ꯆꯠꯄꯗ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯗꯅ ꯃꯄꯥꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯀꯨꯟꯗꯥꯂꯩ ꯃꯥꯁꯨꯅꯤ ꯑꯎꯕ ꯈꯨꯗꯤꯡ ꯁꯨꯝꯍꯠꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯃꯣꯃꯣꯟꯇꯅꯤ ꯇꯧꯔꯤꯕ꯫ ꯀꯅꯥꯒꯤ ꯑꯎꯕ ꯃꯤꯅꯗꯤ ꯃꯤꯠ ꯅꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ "ꯍꯩ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤ ꯌꯨꯝꯕꯥꯜꯁꯤꯕꯨ ꯀꯔꯤ ꯌꯨꯝꯕꯥꯜꯅꯣꯅꯦ?" "ꯀꯩꯗꯧꯔꯒꯦ ꯏꯃꯥ?" "ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯅꯪꯅ ꯐꯪꯉꯦ ꯃꯁꯤꯗ ꯄꯥꯈꯪ ꯁꯥꯗꯅ ꯅꯨꯄꯤ ꯀꯣꯏꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯇꯨꯁꯤ ꯐꯪꯉꯦ ꯑꯁꯤꯅ ꯅꯪꯅ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯄꯣꯠꯐꯝ ꯑꯃ ꯐꯝꯖꯤꯜꯂꯒ ꯑꯆꯠ ꯑꯋꯣꯡ ꯄꯥꯈꯪ ꯈꯨꯗꯤꯡꯒ ꯃꯤꯆꯤ ꯈꯠꯅꯗꯅ ꯂꯩꯔꯦ꯫ ꯑꯎꯕ ꯃꯤꯈꯩꯅꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯁꯦ ꯏꯃꯥꯗꯤꯅꯦ ꯃꯥꯏꯁꯤ ꯊꯥꯡꯒꯠꯇꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ." "ꯏꯃꯥ ꯑꯗꯨꯒꯤꯕꯨ ꯃꯥꯏꯗꯣ ꯊꯥꯡꯒꯠꯅ ꯆꯠꯄ ꯉꯝꯗ꯭ꯔꯒꯅ ꯀꯣꯛ ꯂꯨꯛꯊꯔꯒ ꯆꯠ..." "ꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯒ ꯍꯥꯏꯅꯔꯤꯕꯁꯦ ꯅꯣꯏꯗꯤ ꯀꯔꯤꯝꯇ ꯇꯥꯔꯝꯂꯣꯏ꯫ ꯏꯃꯥꯗꯤ ꯃꯌꯥꯝꯁꯤ ꯇꯥꯅꯤ ꯈꯟꯕꯗ ꯁꯤꯈꯤꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯩ ꯈꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ." "ꯇꯥꯅꯤꯡꯗꯦꯁꯦ ꯁꯦꯜꯗꯨ ꯈꯤꯇ ꯄꯤꯌꯨꯁꯦ." "ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯇꯨꯗ ꯍꯥꯏꯔꯁꯨ ꯆꯠ..." "ꯑꯁ ꯑꯩꯕꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯕ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ." ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯈꯪ ꯃꯆꯥ ꯑꯃꯒ ꯍꯦꯛ ꯃꯤꯆꯤ ꯈꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯔꯦꯗꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯣꯏꯕꯗꯒ ꯅꯨꯡꯉꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯐꯖꯕ ꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯏꯔꯥꯡꯒ ꯇꯧꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯣꯏꯗꯕꯁꯤ ꯂꯩꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯁꯣꯏꯔꯨꯕ ꯃꯁꯥꯅꯁꯨ ꯑꯌꯥꯕ ꯄꯤꯊꯣꯛꯂꯨꯕꯅ ꯎꯄꯥꯏ ꯂꯩꯇ꯫ "ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯀꯣꯟꯅ ꯂꯥꯛꯂꯒꯦ." "ꯍꯣꯏ ꯍꯣꯏꯒ ꯍꯥꯏꯅꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯣꯟꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯆꯒꯦ ꯍꯥꯏꯕꯁꯤꯗꯕꯨ ꯍꯣꯏ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ?" "ꯄꯣꯠꯐꯝ ꯐꯝꯂꯤꯔ ꯏꯔꯥꯡ ꯇꯧꯔꯤꯔꯝꯗꯤ ꯑꯣꯏꯔꯅꯤ." "ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯑꯩꯅ ꯊꯤꯡꯈꯤꯕ꯭ꯔꯣ?" "ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅꯅ ꯇꯧꯒꯦ ꯍꯥꯏꯔꯣ?" "ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯅ ꯌꯥꯕ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯒꯦ ꯍꯥꯏꯔꯒꯅ ꯅꯨꯄꯤꯅ ꯌꯥꯔꯣꯏ ꯀꯥꯏꯅ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗ ꯏꯃꯨꯡꯒꯤ ꯏꯖꯠꯇꯤ ꯌꯣꯜꯂꯤꯅꯦ." "ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯗꯗꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯌꯣꯟꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ?" "ꯌꯣꯟꯗꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ." "ꯀꯩꯒꯤ ꯀꯥꯏꯗꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯄꯥ ꯅꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ ꯍꯪꯒꯤ ꯂꯥꯏꯔꯣ?" ꯍꯥꯏꯅ
matai manau ani du lamjau du di hekta khatnaraklam khut sa phawba yaunnarakpadagi kundalai du mapam ta hankiram kondumba kundalai satkrabani na harauna tombi sanadu selani khana unaba laklam adubu mana makoi lekai yaubadadi tombi sana sen khibagi pau oina tabada makok pairaga as inoina tari pau si sel su ta tambakai hina tombi haidu da thadakrib aduga madi magi unpat langsin oina khankraba sumlangi bisu kainaruba inoina tawdoi si haina kondumbadu peri peri mayum dahan khiram madugi matung upai leita madugi manakta satuna lale haina phawba haijarabani adubu kundalai thokriba thodok mayamduna amuk hana hanjillaga leige haiba khandri aduna ahalaman sing tawnaduna waloi sinarami adumna waloi sinaraba matung kondumbadu upai leita yu thak thaktana leirami asomdana kundalai gidi mabu sengna nungsibiba magi thokriba pumba khanglabasu maduda thoina khanjingdana ingna sikna laiminaba pamba nupa amaga thengnadana nauna punsi khongjat chem hokirami aduba somda laluraba nupa dudi nupi amatta phangda mana thokpa masa teklaba usiekum mapang yaudraba seklagum punsi do koisat satana mafam marang khangdaba punsi ma oina adumak hingkirami